अहानबदा मरुइबा पाव मालेमगी मफम खुदिंगमक्ता पांगथोकनबगुम वर्ल्ड एनवायरनमेंट डे की थौरम चीफ मिनिस्टर एन बिरेन लुचिंगदुना मणिपुर की तोंगान तोंगानबा मफम सिंगदा पाक सन्ना पांगथोकनरी ngasi ayuk nongalamdai pung 3:10 rom taba adwaida Little Flower School da sakhangdaba singna vom langsinduna pokhai halamle asoka pandi yawhodre Khurumjari Malem CHANU na MAMI TV News Update Pizari Malemgi mafam ataida pangthoknabagum World Environment Day gi thoram state ki thakta Chief Minister N Biren Luchingduna lenga ki makok thongba official single loinana Manipur gi mafam kayada paksanna pangthokli Hairangoi thong maibam lekai da leiba sewage treatment plant da state ki thakta pangthokpa World Environment Day gi thoram aduda Chief Minister N Biren Forest and Environment ki Minister T.S. Biswajit BJP Manipur Pradesh ki President A Sarda Langthabal AC की MLA Karam Shyam Amadi Lenga की मकोक थोंबा official सिंगना सरुक याखी Only One Earth हाइबा थीम दा पांगथोकपा World Environment Day की थौरम अदुदा CM's Green Manipur Mission की Brand Ambassador Ilangbam Valentina Amadi Royal Riders Manipur bu Chief Minister na इकाई खुमनबा उठकी लोइनना World Environment Day की stickers, T-shirts Amadi cap release तौखी लोइनना Chief Minister N Biren Royal Riders Manipur की motorcycle rally अमसु लमथाखी World Environment Day ga mari leinana Kekru Yairi Club Yairipok KYCY gi executive member signal Tarang Saraba haina su khangnaba Gwarok Mahadev gi Laifamlen gi akoibada uchara kaya marum thakre Thoram aduda KYCY gi president su oiriba National Youth Awardee Athopam Sunil Kekru Idol Progressive Committee gi member TS Roman Dr. L Anand Amadi KYCY gi treasurer N Joydev Publicity Secretary L Sanjit Amadi Club asigi atai member singna saruk yaki ngasi pangthokiba thoramgi uchar sing adu YK College Wangjingda Assistant Professor Oriba Longjam Ananda puthokibani tengbang adugi dama KYCY amasung Kekru Idol Progressive Committee gi maikai dagi thagatpa fongdorakli Amaromda World Environment Day gi thoram asi nongpok ningthau panthobi Lai Committee Top Jingtha amasung Top Jingtha Veterinarian Football Association ga khutsamnaduna nongpok ningthau panthobi gi Lai Chingda uchara jamngarom thaki thoram aduda Tulihal Jila Parishad ki member Kongbam Inaucha amasung Top Jingtha Gram Panchayat ki Pradhan Yumnam Tombasu saruk yaki ngasi ayuk nongalamdai pung 3:10 rom taba adwaida tidim lambi da leiba Little Flower School da sakhangdaba singna vom langsinduna pokhai halamle thoidokpa asok apandi yawhodre hairi thodok thofam dagi fangba paw amagi matung inna tidim lambi ki sangai purong maning lamjau tongbada leiba lamdam asigi singthaningai oiraba mahiroi nupi macha sing khaktana tamba Little Flower School da ngasi ayuk nongalamdai pung 3:10 rom taba adwaida two wheelers da lakpa oiramgani haina chingnaba sakhangdaba singna vom adu school asigi ani suba gate ta langsilambani hairi ID oigani chingnaba vom adu gate ki nakanda taduna pokhai ki maduda gate ki saru khara amang ata thoki adum oinamak thoidokpa asoka pandi amata yawki de hairi thodok thofam aduda police personnel sing laktuna yingsinbaga loinana lamfel police na case ama lokhat kre haina su paw asina makha tarakli Tengnopol Police ki team amana lupa crore aniga lakh marfu tara taruk ki senfam oigadaba heroin kg ama makhai rom ga konana miyoi ama fagat pangamkhre faraba miyoi adudi more ward number 1 palungveng dagi Daniel Haukip chahi 18 ni hairi police dagi fangba pawgi matung inna Tengnopol Police ki team amana ngarang nungthil pung amarom taba adwaida Tengnopol Police Station gi check post da frisking amadi checking chathabada Chevrolet car amada chingnaningai oiba mong da lakpada check tawki Maduda sapon kep kontra tarukta haptuna purapa lupa crore aniga lakh marfu tara taruk rom gi senfam oigadaba heroin kg amaga gram chamri marfu adu fagat pangam khibani faraba miyoi adu drug sing aduga konana mahak na tonglakpa car adu yauna makha taba logi thabak lokhatnaba Tengnopol Police Station da sinakri hairi Assam Rifles ki Operation Sadbhavna project ki makhada More border town da laiba Jion Vengda Sakiba water storage tank ngarang 43 Assam Rifles ki Deputy Commandant Rakesh na hongnabi matung inna sangakre
Thauram aduda Jion Vengi chairman amadi akoibada lairiba khul singi chairman amasung miyamna saruk yaki. Thauram aduga mari lainana 43 Assam Rifles ki deputy commandant Rakesh Nahai Jion Vengi chairman amasung authority na khul asigi thaknaba afaba ising thamnaba water storage tank amagi tangai fadaba adu hairakbadagi Assam Rifles ki operation Sadvavna project ki makhada tank asi sakhibani. Khunja singna hiram kayada awat apal lairabadi Assam Rifles ta haibirao miyam gi mateng pangnaba matam pumbada sem saduna lairi hainasu Rakesh na makha taki. Aroibada maroiba pa umuhanna. Malemgi mafam khudingmakta pangthok nabagong World Environment Day gi thoram Chief Minister N Biren Luchingduna Manipur gi tongan mafam singda pak sanna pangthoknari. Ngasi ayuk nongalamday pung 3 rom taba adwaida Little Flower School da sakhangdaba singna vom langsinduna pokai halamle Asoka Pandi yauhodre. Matang sida MAMI TV News Update loizare mayam punampu amuka na kurumzari.